bani Mayam pumna magpu taram nok jari ikok nona korum jari ngasigi thamjari ba lebak ning bai sei ngasigi live television birak liba imarani blalai shangtem Lakshmi Devi ning thojam Sabir maibam ima ibam hol ning thokong dagi taram nok jari Jamsa Sonia Indu Oinam Ichalalita yengkom Bidyarani akoijam taram nok jari isewe khangembam ngasigi lebak ning bai sei isigi lokhat jari ba Oinam Swami Kumar na sakliba isaini thong thile yumjaugi kudol tamjagi taminasi
yum jaogi mong batiral ai khogi Sing the kasi Singmi ichilinaw sing punasi Singmi tami amat tukoy bagi apun bukholaw punna longminasi Yellow mi kanchi haibatarabadi Singmi tami ani magpun gadabani amat tukoy gadabani Sagay salay punsillo majoy taba tasillo Sagay salay punsillo majoy taba tasillo Pugi puram irasi pagi param talasi Pugi puram irasi pagi param talasi Lingjen mangri utlasi Lingjen mangri utlasi Yung jaogi mong bairal ay khogi Thok thile yung jaogi mong bairal ay khogi Langoy san kre mi top na mahang tarani mani po Langoy san kre mi top na mahang tarani kang lay pa Imalay ma ting thare Imalay ma ting thare Thok thile yung jaogi mong bairal ay khogi Bairal ay khogi mong bairal ay khogi Thachari me ampum namak thorong masida saruk yabiriba Kaga Samarendra Higruzam ibungangom Imphal ke ibung kewai manglemba bonbon taram no chari Bijya Chenu Sabir Maibam Asa Thoksom Nirmala Thoksom taram no chari isiranj tangangom Sayam na fazay among taditadri haibirekpa Narasima taram no chari Chamsa Sonia Omen kuman taram no chari Makatarak pada Pari imom samu pangal bacha hairiba isay simu kudol tamzagi taminasi
ꯆꯍꯤ ꯆꯈꯥꯌꯥ ꯅꯄꯥꯝꯗꯝꯗ ꯅꯨꯡꯁꯤꯕ ꯁꯣꯏꯈꯤꯕ ꯌꯦꯛꯅꯕ ꯀꯌꯥ ꯌꯦꯛꯂꯦꯝ ꯚꯥꯔꯠ ꯁꯣꯏꯕꯒꯨꯝ ꯁꯣꯏꯈꯤꯕ ꯌꯦꯛꯅꯕ ꯀꯌꯥ ꯌꯦꯛꯂꯦꯝ ꯚꯥꯔꯠ ꯁꯣꯏꯕꯒꯨꯝ Thagachari miyam pumnamak nauna lengsin birikliba pumnamak pusu taram nokchari iche engbi langbam taram nokchari Birbal Thongram good morning Mangsa tabam rasi iche Ima Sobita Devi soibam taram nokchari Jiranjita ngangom Nene Aruni akoijam Thagachari miyam pumnamak MD Sahid Khan
ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯔꯤꯕ ꯃꯄꯨꯡ ꯐꯥꯍꯟꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯃꯈꯥ ꯇꯥꯔꯛꯄꯗ ꯄꯨꯁꯄꯔꯥꯅꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯑꯃꯃꯨꯛ ꯂꯧꯈꯠꯆꯈꯤ ꯂꯥꯡꯕꯟ ꯊꯥꯗ ꯂꯥꯛꯂꯝꯕ ꯈꯨꯗꯣꯜ ꯇꯝꯖꯒꯤ ꯇꯥꯃꯤꯟꯅꯁꯤ
ri alo lang dai gi thau dok sing do ling sing la I hau rak le mi no se la pasi de lang ban tha I hau rak le mi no se la pasi de lang ban tha lang ban tha da lang lang ba han ki basu lang ban tha lang gul karan ek tula lau khau hi shai shat lamba lang gul karan ek tula lau khau jago sharam lau khau hi shai shat lamba lau khau jago sharam lau khau jago sharamba Thagachari myam pumnamak tharamashida suruk yabiriba tongan ba platform singda midyang tabiriba pumnamak pusu taram nokchari nenemem jasagol se missionaries dangangum Thagachari Sabir Maibam Damendra Hobam ebong taram nokchari isai mek phajai habirakba Monica Wahengbam isai mek yamna phajai habire Thagachari myam pumnamak iba ibemal ningthokong nene sabitri laitonjam Makha tarakpada akuizam usarani na saklibe isai kudol tabzagi Nangum bilaitre khunai shida Kasum bagi dama kathon
jing mai rani tom thin an bi ni ram dam gi loi lam gi sai na khong du na mai ra ga nong mai ga up na ki bi halak kho hi ma halak kho boy re shida shat le kho boy re shi gi lei marol khunai bu ngak du na shat le kho nasa kaya bu na tha nung da kunjaram bi awa bada mang tha khi bi nungai bada tung thang khi bi khunai shigi mamao apopi hizam shagai da shat khi bi lam phen pat bu ya ta khi bi kumbi rei lei rang ming ma nabi lam jing bi ni nang bi tu bi kunai gi lam jing bi ni nang bi nu bi kunai gi ho ima no pok lam gi lam yan bi no pok lam gi lam yan bi no pok lam gi lam yan bi Thachari myam pumnamak icha somo bala ningombam taram nok chari nangna lengshin birak liba alangbam Romeo nene naurem ibem hal taram nok chari makha tarakpada amuk lokachagi ningthirabi ho aigi haina sewi isai simu khudol tamjagi Kanana nangbu leiteng bano nang se phajabagi tumna famni leina mang la roi da ba lei rani shiroi di machu du laura para leina mangla roi daba leirani shiroi di machu laura para adu pina hajaba adu pina hajaba ningthirabi ho aidi irei pa ho
गिसै हेतु इल्लकरा अमुबको किल्ना लोचबा लिरी हुम्बा मालंगी कांथादा करम्ब सै हेतु हाकिबा अमुबको किल्ना लोचबा अमुबको किल्ना लोचबा निंथिरबी हो ऐगी इरैपा हो इरैपा Mishnada Kari Shumhad Yaibu Yaubara Kari Shumhad Yaibu Yaubara Nang natambi ba khuthekla Nang natambi ba khuthekla Wahong na mai thiba inam daba Shanghai Gitathatla Mishnada Kari Shumhad Yaibu Yaubara Kari Shumhad Yaibu Yaubara Nang natambi ba khuthekla Nang natambi ba khuthekla Wahong na mai thiba inam daba Wahong na mai thiba inam daba Ninthirabi Tho aigi iraipa Tho aigi iraipa Kanana nangbu Leiteng bano Nang se phajabagi tumna famni Leina manglaroi daba leirani Shiroi gi machudu laura para Leina manglaroi daba leirani Shiroi di machubu laura para Madukina Hajana Madukina Hajaba Ninthirabi Ho aigi iraipa Ho aigi iraipa Ho iraipa Ho aigi iraipa Ho aigi iraipa Thasari myam pumnamak tharomasida saruk yabiriba tongan ba platform singda midyang tabiriba pumnamak taram no ujeri makha tarakpada mandakini takelamamna saklibai sai athauba kudol tamjagi nene waikom thobi longjam chaning khombi taram no ujeri ma sasirani maisnam KS Abhinav Singh taram no ujeri pawong RJT thoksam taram no ujeri kudol tamjagi myam puna taminasi
ꯅꯨꯡꯁꯤꯕꯤ ꯄꯂꯦꯝꯁꯤꯡ ꯅꯨꯡꯁꯤꯕ ꯄꯟꯊꯧꯁꯤꯡ ꯅꯨꯡꯁꯤꯕ 이봉ꯁꯤꯡ ꯅꯨꯡꯁꯤꯕ ꯏꯄ꯭ꯋꯥꯁꯤꯡ ꯅꯨꯡꯁꯤꯕꯤ ꯅꯤꯉꯣꯜꯁꯤꯡ ꯅꯈꯣꯏ ꯃꯌꯥꯝ ꯂꯣꯏꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯅꯨꯡꯁꯤꯕꯤꯔꯩ ꯄꯥꯛꯀꯟꯅꯕꯅꯤ ꯅꯈꯣꯏꯗꯩ ꯍꯦꯟꯅ 이마ꯕꯨ ꯅꯨꯡꯁꯤꯕ 마렘다 니 수는 레름로이 아토바 이마기 파리싱 아토비 이마기 마몸싱 적톡제 나코이기 타오나다 람덤시기 닝어로이 나이쇼 락닝이 아이소 나코이기 나락다 란팅 나닝이 닉나버가야가 이미 아니시 우키다바나 오빠이 딜레이다 작나 강자리 둥다 그날레 망다 그리레 오자와 펀드비 아이나 농시비 강레 이마기다마 란펌다 그람 lep루니 아두고 이마기다마 란팅나리바 나코이기다마 아이나 니자리 믿기 피라나 레이랑 오이라가 아이방 마보다 레팔레이타나 란웅 피랑 바이도나 할라 한비요 하이나 마이람게 나코이나 할락바 이콧나 레이랑 바이라가 옥자게 나코이 마야모 이콧나 레이보 자이도나 Nungsiba pumnamatay nungsiba di Imalay bakni Imagidamat nok na thaway katkraba Athaw basing Nungsiba pumnamatay nungsiba di Imalay bakni Imagidamat nok na thaway katkraba Athaw basing Mapokamalay ramlaba Halak mo ko'y ramdamsida Mapokamalay ramlaba Halak mo ko'y ramdamsida
mồm xinh cháu thuộc chay nặc khôi ghi thâu na đa làm đầm si ghi ni ngó lối nai su Thasari myam punamak Ranjan irengbam taram no chari ima nalini mayang lambam Malem la ima oinam taram no chari Ima sasirani maisnam Thachari myam punamak ibung ngangom impal chalalita yengkhom makatarak pada lingjel khaba maitaini khudol tamjage lâu phong mi ta re mi nam le nung si chao wa mi nam le mi ta re yong na lâu phong mi ta re mi nam le nung si chao wa mi nam le Hãy subscribe cho kênh Ghiền Mì Gõ để không bỏ na lem na tha da ba ichil inau mit bang lo lei thak lei kha on lage si ba ki da ngak lak pa puari na chai khoi ikhini hena mai sing hange hauna ta na ngak lak pa Nisang sit pa puari na chai khoi na ikhini hena mai sing hange hauna ta na
Thagachari myam pumnamak tharam asida saruk yabiriba isai segalondana leibak ningba isai lanthokchaba matang asida loishinjari ngasigi live ta laibiriba amadi tongan ba platform singda midyang tabiriba pumnamak po thagatba phongdokchari amukka hana nirmala thangjamna mayam pumnamak po kharumjari Hangdokchari Ayush Healing Point Armani Building Pakhang Lapam Pareng Kaksing Khunyai Lekai Mafam asida Ayush ki laying bagi khudong saba phangbiragani loinana makal khudimaki therapy tobagi khudong saba su phangbigani therapy makal singa dudi homeopathic consultation yoga and naturopathic consultation Ayush medicine acupuncture massage therapy yoga therapy steam bath ultrasound therapy interferential therapy infrared therapy vibromassage back therapy weight loss therapy asina sima makhal kaya gi therapy sing phangbigan loinana liver gi anaba amadi kidney da nung leiba amadi tonsillitis skin gi problem loinana nupi gi anaba sing amadi anxiety stress tumba yada asina singba sigi lahing gi khudong saba pijari masi khaktana tana allergic oiba gout leiba heart amadi masigi mari leinaba laina sing diabetes amadi haksang gi weight hengatpa tonga ba laina kaya gi maram da su tanabibe yagani Ningtau kaba numit tagi na thangja numit ki ayuk pung mapan tagi na pung ani fauba loinana nomaiju numit ayuk pung nipan tagi na nungthil pung mari fauba gi Dr. Unabi bagi khudong saba phangbigan akopa marol gi dama 8413935890 loinana 6009968145 Ayush Healing Point Cure with Care Armani Building Pakhang Lapam Pareng Kaksing Khunyai Lekai Haukiba tang mari thamapan Englishing ani kunga mari yumjagaisa numit ki numidang wairam nongpok sekmai lila kambong dagi ukhongsang fauraga salungpham oinam thong phawbagi manungda celerio kargi so amata haure kanagumba pukchel chawraba singna khunbi ba thoklabadi salungpham mayai laikai da laiba ningthauja momocha da sinabiyo awamal matik chana kachagani contact number pizari 8787632412 amuktangana 8787632412 National amadi State Awardee MD Zia Ulak Pusamna makhada pizariba layong sing asi layangjari manung changba yadaba manung changbada chang naidaba manung changbada matam kuina changba saujanan thaba amangthong mayada pomba amangthong manungda pomba amangthong da makun hulaga nai chaba pistula amangthong gi akoibada maring chatlaga hagajaba puk nungshit kaba gastric problem leiba e taba chikpa naba tonsil sinus asma khwang naba thagi khongkap chang nai daba fingau chatpa singli nauri son thaba asina singba sing layang jari ba mafam singdi Kekru Bila North AOC opposite Kekru Part Imphal ayuki pung 10 dagina nungthil gi pung manga fauba mayang Imphal Kochak Bazar da ayuki pung 6 dagi ayuki pung 9 fauba Yaripok Bamo Laikai Kabarstan Road Thangja numit amasung yumjagaisa khudingi ayuki pung 10 dagi nungthil gi pung 3 fauba Jumi Colony Old Bazar near Muslim Masjid Sisipur akupa marol gi damak contact tawbiu MD Zia Ulak Pusham 8414825323 amuktang hanna 8414825323 Eastern Lily Packaged Drinking Water gi agent amadi dealer pamjai area singdi Imphal East West Nambol Thobal Lelong Samro Mayang Imphal amadi Uchiwa loinana khudong chaba singdi tha khudingi amadi chahi khudingi target toba singda akhanaba price thamjari Eastern Lily Packaged Drinking Water asi haksang phananaba minerals haibadi calcium magnesium amadi potassium yauraba drinking water ni ising asi lok ki ising digi shemba ising agent oibening basingna call tobiu 9863473655 loinana 9615668117 Eastern Lily Packaged Drinking Water Hojik miyamna khwaidagi pamnariba minerals hapa packaged drinking water ni Eastern Lily BIS amadi phasaine approve tobada natana quality maintain tawnanabagi damakta aikhoigi laboratory da nungtigi test tawraga miyamde olivation ni pure loki singdagi lawraga semba thaknanaba ising ni Eastern Lily loinana bottle quality maintain tawnanabagi damakta company sana portal su kamjaban Calcium, magnesium, potassium na singba mineral sing su na yauraba Eastern Lily gi thaknanaba ising ni
हक्सांग फना थम्बदा अफबा इसिंग दरकार ओय अदोमना अफबा इसिंग सिजनगे खलक मिकुप्ता ईस्टर्न लिली बु निंगसिंग बिरो Siri Siri Garo Chandraya Nama Siri Puyam Girani Elias Tikena How Kibatang Kungamapan Thanipan English Singani Kungamari Thawangi Kungataruni Panba Sagol Sen Numit Asida Mahaki Nuksizaraba Imung Manung Sagay Natay Maru Mapang Kwai Pumnamapu Thadok Lamlaga Masagi Anaba Amadigi Siri Harigi Charanda Brindaban Prapti Oikri Lakliba September Gitang Ohum Thamapan English Singani Kungamari Langbangi Kunthani Panba Thasi Numit Laipak Popa Numit Asida Asti Din Thokle Loinana Lakliba Tang Taragani Thoi Thamapan English Singani Kungamari Langbangi Mapani Panba Sagol Se Numit Asida Swarada Din Thokle Numit Asida Laikidrebagi Atmana Ingna Chikna Lairunabagi Damakta Siri Harigi Charanda Hari Sankritanga Loinana Kachagadori Thoramasida Brahman Vaishnav Ipa Ipal, Ima Ibel, Marup Mapang, Iche Ichel, Laikidrabaga Tinabiramba, Imung Manunadi Sakhangjaw Drabasingna, Matam Chana Lingbiratuna, Harinam Sarban Tawirenaba, Paujanjari, Paujanjari ba Mahaki Nuksizaraba, Imung Manung Amadi, Sagainate, Langathen, Laikom Baja. Lengsin Biro, MN Smile Dental Care and Aesthetics, Kongjom Bazaar. MN Smile Dental Care and Aesthetic Asida Thamjariba Khudong Chaba Singdi Ya Menba Ya Satpa Ya Tarafaba Ya Ngohunba Ya Yaudabada Ya Hapa Ya Sengdokpa Ya Yaudaba Ya Thaba Asina Chingba Khudong Chaba Sing Mafam Asida Phangiragan Loinana Aesthetic Ki Oina Khudong Chaba Kaya Marum Leizari Mai Khuiba Tingthokpa Sam Hawanba Skin Phazat Thokhanba Mahing Phanba Uring Phanba Whitening Injection, Skin Ngongna Nabahida Kapa, Mai Chontaba Chinkatpa, Kadang Ani Thokpa, Pok Noiba, Pambom Noiba Hantanba, Chin Chahunba, Uringi Dak Fahanba, Hydra Facial, Asina Chingba Khudong Chaba Mafam Asida Phangbigan, Akupa Marol Gidamak, Ngasingasimak Tanabi, 8837035643, Amukahana, 8837035643, Loinana, MN Smile Dental Care and Aesthetic Panjari Basigi branch oina Hawa Marak Lorimbam Lekai near Taka Club Tashu Hangzeri Ngasingasi Malingsin Biro MN Smile Dental Care and Aesthetic Kongjom Bazaar Hangdok Chare Tulsi Motors Vespa Showroom Amadi Vespa Servicing Center Thobal Kiam Sipai near Babu Bazaar Vespa ki model makhal machu pumnama phangbiragani amadi loan ki khudong chaba kaya su pizari loan lobada changadaba document singdi pan card aadhar card bank ki details nongmada aduma loan ki process tawraga gari lobagi khudong chaba su pizari Vespa servicing su matik chana tawjari masida natana hanadi ki Vespa season nari ba miyoi singna mafam masida servicing lakpiba yagani amadi offer su pizari lengsin biro Thobal Babu Bazaar dagina waithau tangjeng yaudringe ki marakta Miyam Gidamak Yamna Khudong Chaba Mafam Amada Hangdoktuna Leizari Lengsin Biro Tulsi Motors Thobal Vespa Showroom Amadi Servicing Center Thobal Kiam Sipai near Babu Bazaar